Mr. Ming Tabiri Besingbu, no Maitam Kazal Devina, Kurumjari. Housen until the Pau, Pizari. Jury Bangi Zakura Dordagi, Prickly Banga, whom Amadi, Nupi, a whom Parkraga, Mafum Kangan had a handbaggy Mayokta, Luptara Hundoina Kaukiba to tell Saddam Pumfana Zatari. Sat down Namaram Oiraga Tampaki Mafam Ayambada, essential service Natana, Gari Chenakide, Kaitel Dukan Ayamba, Tong Nonaki. Maru Oina Lamdamase, Samit Longi Achoba Mapam Ama Oriba, Koramban Kaitel, Pauna Kaitel Amadi, Tangal Kaitel Sing Tong Hanakidre. Madugi Matakta, Mafam Kayada, Leka Lekagi Club, Merapabi Yauna, Miam Totuna Lambiting Bagi Kongjang Sanctionary. Total Satdown Manunda, Pound the Watodok Topagi Pau Fangdri. Manipur Tok Liba Tatara Nipan Faraba Irang Asida, Cookie Mitten Singna, Maite the Onshinduna Bom Amadi, no make ups in Duna Landaba, Nupi Angang Yauna, Marala Traba Micham Kaya Hat Payauna, Toning with the Tawada, Langana Karishu Haidina, Domination Basti, we yanning the Utuna, Manipur Luptara Hunduina, Marang Numidang Warang Pung Tarutagi Hauduna, Pung Marigi Kaukiba, Saddam Sogatuna, Bisnupur District Tongamba Kaitel Sing Pamna Kidre, Dukan Sing Tong Hangna Kidre. District Asigi Miyamna Saddam Assis Hawatuna, Bisnupur District Maru Oiba, Achoba Kaitel Sing, Nambol Kaitel, Oinam Kaitel, Bisnupur Kaitel, Ningthokong Kaitel, Moirang Namkai Kaitel, Moirang Kaitel, Kumbi Wangu Kaitel Nachungbada, Kaitel Amata Pamna Kide, Dukan Sing Tong Hangna Kide. Anaba Puba, Lining Naisoge Tabak Amadi, Lanai Tabaki Gari Kara Tidim Lambida Chatna Banatana, Inter-District Passenger Servicing Matauton Nakide. Saddam Manunda District Ashida Pound of Taudokshin Topagi Paulate. Cookie Militants Sing National Highway 37 Saru Oriba, all Kaifundai Cookie Village Amasung Langnom Cookie Village Ki Marakta Tangai Fadava Potlam Purakpa Truck Anida, no make ups in Duna, Maitadoki Bagi Mayota, Tamilong Amasung None District Cookie Sing Boycott of Cray. Lodina Tamilong Amadi Noneda, Cookie Sing the Pot Yun Bamadi Pibada, Kudakta getting Batam Cray, Cookie Sing Boycott of Bagi Philip Asti, Rongmay Nagai Students Organization, Manipuna Laktoki Bani. Mahirway Loop Asti, Makadi Torapa Warwal Amada, State Ashida Warishin Purapangam Driba Irangasi, Laksin Duna, Tangdu Taba Pibamda, Lang Naba, Rongmay Naga Furupna. Kona duna lakli. Madugi matakta miyam gitangai fadaba potlam sing National Highway da lakpada asoy angam thokta naba thabak tawribani. Asigumba chayakta Cookie Militant singna terrorism gi thawong chatharakpa asi akanma mongda condemn tawi. Masina maram oiraga Cookie Sing Tamenglong amadi None District ta khudakta gi boycott tawre harakli. Jury Bangi Zakura Dordagi Pikliba Angang Ahum Yauna Nupi Ahum Cookie Mar Militants Sing na Pazinduna Tamnibasi Atuba Matamda Take the Kaidana Miam the Sinagadabani Karigumba Pazin Kiba Mioshing Asoyangam Toklabadi Matone Tina Tawangam Draba Emily Nifugi Matakta Miam na Para Matambiragani Haina Kangnay Park Damzing Apunba Mayra Lob Kanglamay President Yumnam Lyric Layman Apundokre. Wapam Asing Asi Loop Asigi Kuntaruk Suba Foundation Degi Tarom Amat Lamfelda Loop Asigi Office da Pangtoki Burga Marilena Nak Pangtoki Bane. President Yumnam Lyric Layman Amakata Dunahai Jury Bangi Zakura Dordagi Pikliba Angang Ahum Yauna Nupi Ahum Cookie Mar Militants Sing na Pazin Duna Tamniba Amadi Ngasi Pawba Makoy Langna Langjun Ama Pawba Lengang Asuna Putopangam Dana Lariba Si Yamna Laibak Tiningaini Manipur da Tok Libat Lana Shida Manipur Lengak na Tumina Naitokpa Amadi Law Shuba Chatpa Mong Naha Ama Cookie Militants Sing na Nomaina Kap Duna Hakiba Mashida Natana Miyoy Kaya Ama Halakpa Yung Kay Kaya Mayna Tumna Tadopi Kraba Pawba India Government Amadi Manipur Lengak na Lan Asi Tare Haiduna Lauduna Lady. Lunina Lamdam Asige Asuk Luraba Matamashida, MLA, Minister Singashina, Politics Taduna Lariba State of Wigano, Hauzik Labagastegi or Riba Piba Masigi Yangaga, Politics Tobagi Matamaduna Tea, Tok Libalana Shi Amato in Natinamiduna, Atuba Matamda, Warishan Maproduna, Paki Vesting Miam the Shinaba Ngamdrabadi, Nakoyi Matakta, Miam Nachoba Para Amatambiragani Hainasu Pondoki. Rajanti tawa pambu set raja miam na BJP wajara jo wajara rajanti ki be pom da amat tawang ngaloi papan tu aloi perjalanan para tambira kani BJP ki MLA ni po kali daudi noi amat tawai ni imalai makan gen song thor pragadi noi gira ta baban du noi ke aku ni lai gani aduga BJP ki MLA ni puna amaga tinda biya traba dangre sene moi ki tongning batau raba
राजनीति तौगनी है ना मीटिंग तौदना फंक्शन तौदना लई हुकना लई रे इमा लई बा वोट पीगदोरिबा येलोमी मयाम छिदी मांगहले तहले तुम्हले अवा मैसा लांगे मिकोक अमा चानी खबि खंद्रे मयु मकै लितदना लिभिजी वंदना कोई पाई पाइदना लेबसे राजनीति तौरिबा कांगबो मांग थांगागा चोंथोआगा अथुबा मतमदा तौद्रगदि नोय लाइबाक प्रजा मियामना परा तंबिरने हाइबसे इमागी साइडतगी हाइजगे Jiribam district asigi barak circle hairaga sukhangnariba Borobekra subdivision gi tongan tonganba khunsingi miyoishingi damak relief camp hangduna Borobekra police station da leiriba ms singna pung nifu nipangi manungda Jiribam natraga saphagadaba mafamda puthok Pidrabadi Mashida Thorakpa Afafatagi Daita Lengana Pugadabani Haibagi video clip ama Borobekra relief camp tege Thadorakli Pao Singna Makata na Fondorakpada Cookies Singna Mihat Mipun Amadi Miot Mine Kaya Tatharakpana Maram Oiraga Borobekra police station da relief camp hangduna leiba Mio Shing leiba ngamdre Maramaduna Manipur chief minister na Makoibu Amutang Kanbiu Haina Fondoraki Oinam Ongbi Ibemhal Kobi Nupi Amana Fondorakpada Makoina ngasi Pauba Mafam asida leiduna iramda Manipur kanjaduna lakpani haujikti makhoi shiraga lam kanba pamdre mafam asidagi lauthokpiu haina fongdoki Urian bam ningol Sandyani Devi na haikibada miyoi taruk phakibada mahaki manang nupi amagi machanupa ani haujik mahakna yotuna leiri miyoi bagi minungsi yengbiduna athuba matamda makhoi tarukpo tekta kaidana thadopirau haiki Matung leiriba IDP singna aikhoigi punshi kangadabani miyamgi punshi kangadabani aikhoibu Borobekra dagi lauthokpiu Manipur na yaifare longlip Manipur haiba slogan kaya so lauki aikhoigi punshi aikhoibu Borobekra dagi Borobekra da leiba mafam sida Manipur ima kandam yati hasuna chai kunni na khanga bani adi akoi khwaji hiraga lamje kanba pamak tare akoi bathu matam da puthopi han ti me sa pam hajiri nam tak kan biu alang kisagani chu yaw gi bani ne jagi masa ani sinang na poli oi masa ani chu ai kina kala yari ai mai chi naw chi tak kan biu mayam na Yang Popi Uyokching Amadi Thamna Popi Uyokching da State Force Thamlagani Haina Lamlai Kendra gi MLA yauna yanakiba wafam thabakta onthoktriba fawba Imphal Ukhul lambit matam kaktana thingbagi khongthari matam kaktaba lambi thingbagi khongthang asi numit kharani mamangda Thamna Popi Yang Popi Sanasabi Santi Khongmalna chingwam pham singda leptana landarakpadagi ngarangdagi Lamlai Kendra Village Volunteer Force LKBBF na lauthokibani Sathariba khongjang asigi matangda LKBBF ki Commander in Chief Yumkhaibam Basan na hai lamdam masida thokliba irang asi hek haurakpa matamdagi Lamlai Kendra gi manung chana leiriba Thamna Popi Sanasabi Santi Khongbal Sabungkok Khunau na chingba mafam asida kukim neten singna tatana landaduna lakli Yang Popi Uyokching amadi Thamna Popi Uyokching da State Force Thambiduna miyamgi punshi kanbiu haiduna lenga ke makaida kayarak hanna haijokhiba leikre khongjang kaya so sangsangkre Lamlai Kendra gi MLA masai yauna miyamna taliba demand asi haukhiba September tha fawbagi manungda thabak oina pangthoklagani haina thajaba thamkhrabasu ngasi fawba thabakta ontholakpa leitri aduba kukim leten singna maitai khul asida landarakpadi leptri kuki singna amuk hana landarakpa si numit mari ni surakle miyamna taliba amadi lengaka Yanakiba wafam Yang Popi Uyokching amadi Thamna Popi Uyokching da State Force thamlagani haibadu thabakta ontok triba fawba Imphal Ukhul lambi asi thingbagi khongjang chongchin bagi khongthang asi lokhalakpani phongdoki Tangai phadaba aikoi gi chatta yadaba matang du da aikoi gi lairam godoi ba voluntary sing duga aikoi phajana hainaraba matung da chatpa yagani adu natana aikoi hojik to 10 ban haibadi gamena thajaba ama pibadu aikoi madu logjararoi aikoi gi haibabu aikoi ga yanakhiba Yang Popi amadi Thamna Popi gi maning ching uyok ching thakta aikoi gi mathak sidaisida State Force group ani thamna bai damakta aikoi yanakhiba wafam madu thabak oina pangthoktriba phawba Matang asida nunthagi pau sanok chabalo shinjari mi eng tabiri basengbu amukana khurumjari